أسي تودرس سورة النساء. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. يا أيها الناس اتقوا ربكم الذي خلقكم من نفس واحدة وخلق منها زوجها وبث منهما رجالا كثيرا ونساء واتقوا الله الذي تساءلون به والأرحام إن الله كان عليكم رقيبا. O miyoiba kiyo nakoigi rappu nakoibu sembikibadu thawai amatadagi aduga madudagi sembikhiba magi loinabi aduga makhoi anidagi sandokpikhiba nipa amadi nupi kaya adugi raptubu kiyo Allahu magi mingda nakhoina amaga hangthinariba amasung izzat tau nakhoibu naupubikhiba garbasingbu tasengnamak Alladi nakhoibu adum yenglibani nakhoibu naupubikhiba ana sera briket nung da hairisi naupubidu tanatte garbasing arham harsi raham haide ekhoigi mari mata mayam laikhre mayam se ekhoigi charun suron mari mata he igi mari laikhim koisi sigi singsi izzat tawo tasengama Allah di nakhoibu adum yenglibani Allah na adum yengna lay ekhoisi aduna sigi ki pham thokposi yawna kiyo aduga pithok u mapa leijadraba angang singda makhoigi mal singdu amasung sinnadu sindoknaganu nakhoigi phattaba mal singa makhoigi afaba mal singa amasung chathokanu makhoigi mal singdu nakhoigi mal singa yansinnaraga tasenamak madu achauba papni hede gyan taidna dum otre badre tawra chathokano ba yatim ge mal nakhoina kijarabadi wayel chumna loina bangam loi haina mapa leijadraba nupi macha singa makhoigi mahutta luhongu yatim lawbada kiradi haidi wayel chumbanga moyana kirade makhoigi mahutta luhongu nakhoina khoida jaba atopa nupi sing ani ahum natraga mari adubu nakhoina makhoigi maraktasu wayel chumbangam loi haina kirabadi amata maklau natraga nakhoigi nakhut yetsingi kudumda leiba singdu law maduna hena nakpani nakhoina achumbadagi haidoktanaba yantara chalibra dum khud yet ki khudumda chanbang haktani khoina lawri sidi nupi asengba thibagi nupi thibagi niyomdi mathakta sura bakara da suhai khre atopa sura da su yawrakhini nupi si fazana magi ilmi engadormi knowledge engadormi haidi ikhoidagi hengat mana angang si yongna bagi ikhoigi khandan am semakadorme aduna afaba nupi ne bala lawbe order pirisi iman da sulinga ba ilm da sulingba adumba afaba mal san fazana thido oga maharana ka chauna piraga adungam made dume afaba nupi lawudame adungam dragadi ikhoigi khudiyata leiba ikhoin lawna repsingsi lairabi oiro landabu farakpabu oiro minai nupibu oiro adusu heta lawbana teni ga sola lawdor aduga piyu nupi singda makhoigi luhong khudol nungsi haina pamna aikoi sradi nungsi haina pibadi thoina yauna ramoy nam hadna lawna ni muknaraga phamnaraga pidna mo na bama aduragi asomdai sumul hona bo na bama ani muknaraga ni lawna risi aduragi chinthi naraga piba ma chauna haijilamani adu pibana khajikta mayama mangda ha numba ka to garani ta unar sidi Allah na haiba wa kari dudi pangthok panatte pangthona de bajam adubu makhoi masana thadok labadi nakhoi da madugi saruk khara chau madu harauna penjan masana thadora adi mehrana adu ai khajikta lawni nadraga
hainarudrai nupiduna thadore e yam loroi haide adu harauna adum yajinaro chato chanaro sinnaganu gyan tadriba singdana khoigi malchal sing adubu allah na makhoibu lephannaba upai oihan biriba adubu sinnaganu gyan tadriba singda nakhoigi malchan sing madubu allah na nakhoibu lephannaba upai oihan biriba haide yetim gi mal ekhona paidro nadraga kanagumba lairaba aswanba gyan watpa amagi mal ekhona paidro haidi magi thamjin biba haibdu yan tabmina adugidu gyan tadringeda sinna dokono monda adubu pijau makhoibu madudagi amasung mafijet thonbiyu aduga makhoida sijinnau fajaba wahi sijinnagada yetim yokosi amwa khabjani lairaba gyan watpa migi mal paibe sidi wagadori meba जिम्मेदारी मखोना खातुकरन गांगदोरी मिंगोन तैना मैम खुमकदोरी अदुगी मतमदर फजबो है सिजनबताई अदुननि फजबो है सिजनवना लान हाइरेनि मपाम मा अहल रपान उफो हाइगनु हाइर दु मपाम मा अहल अदि ज्ञान वाला पदगी नत्रगा मागी हानगी एक्सपीरियंस अरिबा नौबदी मंगोंदा अपडेट तौबो ngamdramina अरिबा लैंग्वेज मैम पुथो हाइरप याय ज्ञान थाथरप याय अदर साउनिंगा कनाबा अदुई मतमदरसो फजबो है सिजनगदा चांगेंग तौदुना येंगु मपा लेजदरा बांगांग सिंगबो मखोयना युम्बान बगी चाही मतंग यौद्रि फाव अदुगा नखोयना मखोयदा ज्ञान मपुंग फाबा उरबदी सिन्नबियो मखोयदा मखोयगे मालचान सिंग थादोकनु मदु का हेना अमस चाथोकनु मदु का हेना अमसुंग यांगना चादिंग तौदुना हाइदे थुना थुना त लोइजिनबा चादिंग खु तौदु तौगनो मखोय थुना चावरलनि खंदुना इना खुनबा सिंगना लौरोइदबनी मदुगी सेनमल अदुबु लाइरबदी मदुदगी खरा चाबा याय फजबा मोंगदा चनबी मोंगदा यानबा मोंगदा अदुगा नखोइना सिन्नबा मतमदा नखोइदा मखोइगी मालचान सिंगदु साखी थम्मो मखोइगी मथक्ता साखीजु थमगदबा मालसिन ग्यान तारा सिन्न मतमदुदा अदुबु ओक्लबनी अल्लाहना हिसाब की दमक्तदी चुमनदी तव अल्लाह बुकी हाई खदो हानदो सिदा निका सोनबगी चाही मतंग यावरमी एगन होजिगे नरदु सोशल मीडिया दा यमा आइसा से चाही असुक तो ओम किया तौद्रो सिगी आया सर यावरमी अदुदे पाउखुम यावरे चांगयंग तौदुन यौ मपा लेजरा बांगांग सिंगबु मखोयना युम्बान बगी चाही मतंग यावद्रे फाव युम्बान बगी चाही मतंग सेबु दुनिया सरकार गान पाननबनो वर्ल्ड की ओइना एखो इंसानी की जतना बिसि युम्बान बगी चाही सिकायानो तरंग माइ मथक त्राइ पान कुन नत्रो अदुगी दुदनी थाइना दै जतना लाइसि माने ज्ञान लौसिंग मरे फार अमतुंग दना युम्बान बे यारिसि निका सोनबा नुपी निपा यारिसि अदर इमा ऐसा चाही तरुक निका सोन की मपंदा खोंसान की हाइबदुदी ज्ञान लौसिंग लैत्रिंगैगी ममांग अदु तनतना हदीस तगी मखोयना पुथोरपा हदीस दुनिया की अहान इखिबा इमाम मुअत्ता की हदीस तसु याउरी वरी अमा अरीबा हिस्ट्री की लाइकता इमा ऐसा की चाही तना त्रेना तरगा त्राइपान त्रामपन सिदा पान खिबगी वरी सही बंगा तरु अजुदी एकोई थाजदे अदु दुनिया की जन बिसुनते दुनिया ना बदनाम तबद थबुक तो रसूल की मतम दा रसूल द थोप हों अदु थाजदे अदरगी अमना हुजूर सल्लल्लाहु अलैहि अहान बे इमा खदीजा से लैरिङै दने वरी समर अमतेक त ज्ञान ताना बइने सुम हाइसे लैरिङै दा नुपी अमा फोनि का सोन खिदे ब रसूल सही कुन खर हेना युम्बान द लै बसरा इमा खदीजा का इमा खदीजा दी सही निफु मुक सुरा लगभग हिस्ट्री के मतुंग इना रसूल के न सही कुन खितंग लालकपा कुन मरी कुन मंगा अदरनि का सोले सही कुन युम्बान नरे पानब से नुपी अम फोर रसूल लोन खिदे नुपी थी खिदे मचा मसु पो ए लैरे लैरा मतुंगदा इमा खदीजा सीखरा मतुंगदा सहाबिया अमना अंगांग सेननब युम की जिम्मेदारी की रसूल की मतेंग ओइनब नुपी अम थी सेना अखोई रसूल सल्लल्लाहु अलैहि हाइरबना होजि अरीब ख्वाइदे अहानब इखिब लारिकनि हाइबद्र यावरब वरिनिसि अदुदा नुपीबु लैब्रने रसूलना हाइबा अदु लैने लैसाबिसु लै नुखरासु लै हाइबद कना कना नो इमा सौदा सुनि का सोन खिदना रसूलना सौदा रदियल्लाहु अन्हा सु लै अदरगी नंगी मरु अबू बकर की मचानुपी आयशा सु लै हाइरसि
angang oina layena haiban te yum ban ba lo ba ya ba lay re haiban ya rasul da hayra hayrake do yawi aduda ima aisha manak ta han ba chatle aduna hena na e ge marup ni adur chalo na pau thaw na rasul adragi abu bakar da hayr vedana radiyallahu anhu da huzur na sumena nikah sunbagi paigam nupi thi hangai hai panda samlapani li si adra hazar abu bakar hai ba ima aisha icha nupi aisha di pina dana hanadai wari pina dalai pina ripsina gair islam changak triba to pa moi khandan gi mi pina dalai adu amta hangdoraki ya makhoi gi pausu laktre ekhoi di islam changa amina makhoi di islam changak tri aduna makhoi gi reason su lakte amta di makhoi da marol lauki ge na hayoba hazar abu bakar na adu hai na ma sakra sauda radiyallahu anha da angko chat khre pau puri mi sina tumene rasul na paigam thare hai adro nikah son khre ima sauda ga rasul sallallahu alaihi nikah son khre amnukrani nikah son khre matung da asai gi amma pau se so hangnaru re aga aisha gi si hana hai na thami mi si makhoi na inkar do thore lawro hai adana harapad gi adu maina amka rasul ga nikah son banaya ba adugi sole matang du yeng pau pina riba ma san en matang du angang apik pam gi oi gadra somda rasul gi angang yok na bagi yung gi seba tong na bai ne ba seba tong na bai si chahi taruk ta natraga mapan da suri bi angang ama paigam tha gadra oi thok ta bo wari watai myam hapsin na ba dagi ekhoi marakta myam si thoga isi quran di khang da mi paru da min allah na quran gi asing je munna khan thau hai adu sira nikah sonbagi matang du sira yaurami mohin ye nari myam do ya ya sida changyeng tawduna yengu mapa laijadra bangang singbu makhoina yumban bagi chahi matang yaudri phau mal sinnaga no haibdi matang dani chatarisi yumban ba chahi matang yaurde gyan lausing la amatung dana ba makhoida sinnau harisi aduga nakhoina makhoida gyan mapung phaba urabadi sinnabiyu makhoida makhoigi mal changsing adu chahi si tara joki mathak hairo tara ban kun hairo ne moida mal sinna be arisi natra adrei bu hen li pham thoka dori gyan lag be si li dor natra mal jang ke sinna be si sini nikah son be chahi matang si dekho ne heta pahai da hajil le wari batai me ama on taina izinaram dana kya suba ya no tare suba chathok kanu madu ka henna amasung yang na chading tawduna makhoi thuna chawrak lagani khanduna ina khunba singna lawroi dabani madugi senamal adubo lairabadi madugi khara chaba yai fajaba mongda di mahoi chana biam society gi leini dana ahlaman hangadana mi famnadana kaya mai gi chading taw aina mabu yokpi be kya kharsu bi ai haibdu bawa kar thamnadana ahlaman yauna aduni aduga nakoina sinnaba matamda makoida makoigi malchan singdu sakhi thamu makoigi mathakta adubu oklabani allah na hisab ki damak tadi nipa singna phangani saruk mapa mama amasung anak pamari matana thanambal lan thumdagi amasung nupi singsu phangani saruk mapa mama amasung anak pamari matana thanamba maldagi madu kharada oirabasu natraga yamlabasu arep saruk ama maljan gi matang gala aduga yenaba matamda mari mata sing maljan yenabai matang da niyom duni hanta ise sigi niyom sing ji hana formula si pan ga dami aduga yen ga dami heta pangin yenabi amte niyom duni hanta ga ise aduga yenaba matamda mari mata sing mapa laijadraba angang sing amasung anang basing laktuna yaurabadi makhoida su khara pijau madudagi amasung makhoida sizin nau fajaba wahi yana matamda anak pamari mata change e azagi yatim lairaba yatim mapa laijadraba angang sing change makhoida su yenaba mal dragini pijau hasi ade fajaba wahi su sizin nau harsi ekhoi ni enap kan de ekhoi pho saru wa le namun na dori me ba sanga ibangu ji lairi aduga ji musalman amgi lamjatuni da ise adu ekhoi gi lairi ba ekhoi musalman se garam ba no do adu misana khan thabyare aduga makhoina mapa le jidraba angang sing yokpa singna pigadabani makhoina kigadabani makhoina thanambadauna makhoi gi tungda asonba macha sing amasung makhoi gi damak kibadauna
aduna makoina Allah bu ki gadabani amasung achumba watamak hai gadabani sai ma thak ta hamda Allah bu ki hai khirdu adu tafsir ni tawdra isi makoi gi macha thanammaga masi si khardi apikpa thanammaga si khardi ka mai oinen ki badu mai ki gadam hade wayel du chumna tawdor mi bichar se ien base aduga achumba wada ngangadam na Saki sabut thanam masu ahan duna hairam ba saki sabut lochil loida mana uin daram badu chumna haigada mamonda sipi ko hairami ma gi si toli hairami mamonda na saruk si mamang gi sina nang chaugi ni hairami nadrat matung gi sina nang nache gi ni hairami haidu chumna wayel tahuri mi du chumna haigada muslim oirat tasena ma pa leijadra ba angang singi mal yot liba singdu aran ba mongda makoina yo sinjabani sumna gi mai khaktabu makoi gi mabuk singda makoi bu chak thek hangani mairi thokna chak pa jahannam gi maida yatim gi mal chab sing Allah na nakoi da sinnabiri nakoi gi nacha sing gi soto gi matang da nipa amana phangani nupi ani gi saruk ka manana tawgi masung karam kanana phangdor se macha nupi ngakta le haurabadi ani natraga ani dagi henna makoina phangani mana thanamba malgi saruk ahum thokpagi ani karam kanana phangdor se mana nupi nipa amana phangani nupi ani gi saruk ka manana tawgi masung macha nupi ngaktale haurabadi nipa ya hodre macha nupi ngaktale haure adoidi le haurabadi ani natraga ani dagi henna nupi le hauridusu makoina phangani mana thanamba malgi saruk ahum thokpagi ani yan tariko sifau amasung macha nupi amatta le haurabadi tangkhai ama magi saruk ni ani nadra ahum dai hena le hauradi saruk ahum thokpe ani macha nupa yau da bangu gi ni ko si adragi ama khakta le hauradi tangkhai ama sifau gyan tara dum chalu su punna gyan dagda mi na tardi wa bani tangkhai ama kana ge do hanga khinu hoji amta lem ge do yaw dringai da hanga isi oiram madi kam tauba hai masal fika da nai no ngai ko hoji da lem do hanga khinu ba gyan ta am zakho ama khaktale hore tangkhai am ni ko nupim ja dugi aduga mapa mama gi na makhoi amamam na phangani saruk taruk thokpagi ama mana thanamba adugi sikhribadugi machanipa ama le haurabadi sikhribadugi machanipa ama le haurabadi magi mapa mamana phangani taruk thokpagi ama se pithu aba mapagi mamagi mal se pithu matungdani magi asai yen gadordu yan taribra je garmar gi niyom ni tawumasung machanipa le haudaduna mapa mama khakta magi maldu phangba tarabadi mamagi saruk maldugi ahum thokpagi amani machani pam phole haudardi saruk taruk thok ahum thokpagi saruk ama mamagi magi machin manau sing le haurabadi mamagi saruk haidi siri midu ki machin manau le hauradi mamagi saruk tu taruk thokpagi ama khaktani machi manau le harasu taruk thokpai ama macha nipa le harasu taruk thokpagi ama oidor mi le haudraga na ahum thokpagi ama masi pumna maksi sikribaduna uil taurambadu pithokhraba matungdani nadraga migi sendon leiramlabadi madu singdokhraba matungdani nakhoi napa sing natraga nacha nipa sing nakhoi na khangde makhoi ge marakta gi karam bana hena naksin bage haibadu nakhoi da kana bada karigino sai uindu cha tabia da heri misi matek sina ahan do tor mi uindo na tar sikhi mi duna maga mana hai aingonda mai mateng yamna leikhre maunda na siksi pi ko hair mi du pira matungda ena gadori karigino bidorse kanaino nakhoi gi naraktagi karam bane hena naksin bage haibadu nakhoi da kana bada
ध्यान तारिब्रा पनखिब सरुकसिंगसी याथंगनी अल्लाहगी माइकैदगी तसेंगनमक अल्लाहदी मतम खुदिंगदा खंगलिबनी सिंगबनी सिबोज तौरसिरा ज्ञान खरा मम्बने हेयन मखा चतसी सदकल्लाहु अलazim